मरुओइबा पाउ तोंगान बा अपिकवा फुरुप सिंगी लुचिंगबा सिंगा चीफ मिनिस्टर एन बिरेन गा उनदुना वारी साक्रे इरांग असिगे हौरफम थिजिनबदा खुलुंगाक्लिबा सिंग फारगा कानारोई इंडिया लेंगा की मुकोक थोंबा पॉलिटिकल लीडर्स सिंगदगी हौरगा थिजिनबा मथौ ताई हाइना अमुकोगी प्रेसिडेंट 𝐻𝐸𝐻𝐿 लुवांगना फोंदोक्रे बांग्लादेश के अनोब इरांग दमियोई मरिफुनीथोय हात्रे प्राइम मिनिस्टर शेख हसीना रिजाइन तौगदबनी हाइना डिमांड तौक्रे नॉर्थ ईस्ट विंडोरा संदोक्सरिबा नुमिदांगी पाउमिंग ताबरिबा सिंगबु ꯆꯟꯃꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ तोंगान अपिकपा फुरुप सिंगी लुचिंगबा सिंगा चीफ मिनिस्टर एन बिरेन गा उनदुना वारी साक्रे अनोबा अचौबा फुरुप सिंगा अपिकपा फुरुप सिंगी सक्तम मांगहन्नबा नमहत्पीबा अमदी कमिटी ऑन प्रोटेक्शन ऑफ ट्रैवल एरियाज मणिपुर कुकी हिल्स के लुचिंगबा पौमिनलन हाउकिफना चथरिबा थवोंगी मतंगदा थबक लौखटपीनबा ngasi तोंगान बा फुरुप सिंगी लुचिंगबा सिंगना चीफ मिनिस्टर एन बिरेन गा उनदुना तक्सिनख्रे चीफ मिनिस्टर गा उनाबा दुदा पौमिनलन हाउकिफना कोम चिरु अमसुंग इनपुई यावना फुरुप मचा सिंगबु कुकी ड्राइव नि हाइना सक्ताक्तुना नेशनल कमीशन फॉर शेड्यूल्ड ट्राइब्स NCST की वाकत की बादुबु फुरुप सिंगी लुचिंगबा सिंगी माइकेदिगी चटनबा यारोइदबनी हाइना यानिंगदबा फोंदोक्तुना थबक लोखटपीनबा चीफ मिनिस्टर दा हाइजकी चीफ मिनिस्टर की माइकेदिगी सु फुरुप सिंगी माइकेदिगी पुखल्लाक्लिबा वाफम अदु येंगसिनबगा लोइनेना मथौ ताबा थबक पाइखटकनी हाइबा वाफम थमकी पनबा याय कुकी फुरुप की मनुंग चल्ली हाइना फोंदोरखिबगी मायोक्ता कोम चिरु अमसुंग इनपुई फुरुप की मियोय सिंगना हंदकता खोंजंग चंगसिन किबा लेख्रबनी चीफ मिनिस्टर बंगलोदा उनकिबा अदुदा फेडरेशन ऑफ हाउमी खारम यूनियन मणिपुर खारम पलेन विलेज अथॉरिटी लाइकोट फाइजोल विलेज अथॉरिटी कबुई यूनियन मणिपुर कोम ट्राइब ऑर्गेनाइजेशन वैली अमसुंग कांगचुप सिरु विलेज अथॉरिटी की मिहुत सिंगसु सरुयाके इरांग असिगे हौरफम थिजिनबदा खुलंगाक्लिबा सिंग फारगा कानारोई इंडिया लेंगा की मकोक थोंबा पॉलिटिकल लीडर सिंगदगी हौरगा थिजिनबा मथौ ताई हाइना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोगी प्रेसिडेंट 𝐻𝐸𝐻𝐿 लुवांगना फोंदोक्रे ngasi अमुकोना संदुना क्वाकैथल अखाम लेकाई कम्युनिटी हॉल दा पांगथुकिबा 23 लक सुबा मणिपुर इंटीग्रिटी डे थौरमगा मरी लेनेना महाकना मखा ताना हाई इंडिया लेंग अरा तांका कयादा मणिपुर असि थुगाइनबा हंजिन हंजिन लमदम असिदा खुंदामिनरिबा फुरुप सिंगदा इंसिंदुना लाकली अदुबु अमुकोना लमजिंगदुना कुमजाले संगमगा चमापन मरिफुदरा माप तरेत की अगस्त मरीदगी लमदम असगे मियोय लाख मंगा रोंगा मणिपुर की ngमखै कायबा यारोय हाइना लमदम असिदा खुंदामिनरिबा कांगलुफ कयागा लोइनेना मणिपुर इंटीग्रिटी डे गी रैली पांगथोकी मखा तारापो ओइना ngasi फॉब अमुकोना मणिपुर इंटीग्रिटी डे पांगथोकली रैली अदुना साउथ एशिया दा ख्वाइदगी मी याम्बा रैली अमा ओइखे रैली अदुना मणिपुर की सक्तम मणिपुर की अपुनबा सक्तम लेपके इंडिया लेंगाना मणिपुर की ngमखै अमदी खुंदामिनरिबा फुरुप सिंग मचे तानबा लालोंग कया चथरकली हाइबा असि फुरुप सिंगना खंगमिनसी अमदी फुरुप खुदिंगमकना नुंसी चानना लेमिनसी हाइना अपील तौखी बांग्लादेश के अनोबा इरांग दमियोय मरिफुनीथोय हात्ख्रे प्राइम मिनिस्टर शेख हसीना रिजाइन तौगदबनी हाइना डिमांड तौख्रे बांग्लादेश ता कोटागी इहौदगी थोकलिबा इरांग दा हौकिबा नुमित सिंगदा सात्रना मपुंग ओइदुना पुलिस फोर्स का मुकनबगी थवोंगदा मियोय चनी हेना सीक्रे न्यूज सोर्स समगी मतुंग इना रूलिंग पार्टी आर्मी लेकमदी प्रोटेस्टर सिंगी मरकता थोकलिबा मुकनबगी थवोंग असिदा मफम अदुदा लेख्रिबा भारत की नागरिक सिंगदा चेक्सिना लेनबा भारत की माइकेदगी खंगहनख्रे हाइना सुपल्ली पनबा याय ngasimaksu masing thingamdraba miyoy kaya asokapan nangki irang asina asigi anoba mayon amada matam sangna prime minister oiramlabi sheikh hasina asibu fam thadokadabani hain akanba demand tawrakli thangna na chai tara manga prime minister oiramlabi mari suba oina sarkar semlibi hasina gi matamda thengnaba khwaidigi chawba irang asigi poloi kari oirakadage khangba ngamdri miyoy lising tara hena faduna irang asi laksinaba honarbasu haujikmaki oina irang asi hena chawkhallakpagi mami tari international issue oiraba irang asina sheikh hasina gi sakti gi aroiba रुकामा ओइरकपा याय हाइना पॉलिटिकल एनालिस्ट सिंगना मोट पिनरी
Manipur kannaba paliba lengakna paikhalakpa khongthanggi mahuta anoba luchingba ama khanba mathau tai haina Walmite Council na phongdokre chei ama hena sangsilaklaba kanglaf anigi irangbu yanaba amadi ingtapa hanjin hannabagi damak Manipur gi Chief Minister N Biren Singh na laukhatliba anoba khongthang ase toktoklaga 𝗔𝗡𝐿𝐠𝐞𝐰𝐬 asawba namthaba ngamba ruling MLA ama khangadabani haina Walmite Council na phongdorakli WMC ge chairman 𝗋𝐢𝐯𝐿𝐻𝐿 gi sign yawba waral aduna hai Chief Minister N Biren 𝐂𝐾𝐍𝐶𝐞𝐰𝐬 father figure oina leriba Mizoram gi Chief Minister 𝐿𝐷𝐭ma dagi irang ase loishin bada mateng panglaknaba haizariba adu Mijay Kangluf ki mayukta leriba Lona yadaba lalhoba 𝐂𝐾𝐍𝐬 amasung supporter singda surrender tobaga chaf manai media report ki matung inna Mizoram gi Chief Minister 𝐿𝐷𝐭ma na Biren gi proposal adu yarakpa khak natana Manipur da laklagani hainasu warol aduda palli Walmite Council na thokpa waral aduna makha taraduna hai miyoi kharana outer gi MP Alfred K Arthurbu mahagi parliament ki space aduda 𝗔𝗡𝐶𝐞𝐰𝐬 wangangi bias oi hairabadi media gi interest bo yonthoklaga Chief Minister N Biren na 𝐿𝐷𝐭ma da haizariba asidi karine haina lawgadabano haina su wahang tarokli adom oinamak Manipur gi santi gi damak 𝐿𝐷𝐭ma na ninghanna ba leitana yabirakpabu council na hainingai leitana thagatpa phongdorakli aduga karigumba mahagna man of integrity gi miyoi ama oiramlabadi Chief Minister N Biren bu solution puraknaba hotnabada neutral oiba leader Assam gi Chief Minister gumba ama suggest tobiramgani haina su palli council gi warol na makha taraduna hai Chief Minister N Biren gi thawong asi mitei mayam gi interest yenglaga lawkhriba khongfam adu handok piraga leader amagi quality chap chana yawba ruling MLA singdagi ama khalaga masagi fam sinabaga loinena 𝗔𝗡𝐾𝐯 militants amasung supporters singna haurakliba lan asi loishin hangadabani haina phongdorakli August 10 fawbagi manungda recruitment result haidopagi chapchaba matam thoktrabadi multitasking staff ki candidate singna chara henbagi khongjang sangsinnaba firef lokre haina JSC recruitment candidate ki maikedagi phongdorakre Manipur Press Club tangasi pangthokpa pawgi mifam amada JSC ki convener Pavong Govincha nahai Irai numit ki assembly session da MLA K Ranjit na hangkiba multitasking staff recruitment ki result karamba matamda haidokani haiba wahangda education minister na pirakiba paukum yamna laibak thibani recruitment staff singna apenba oide aduna lakliba August 10 fawgi manungda education as department ki MTS recruitment result haidok trabadi thangnaba numit tarik taretagi Thawaina haksangdagi khaidoktriba fawa chara henbagi khongjang sangsilagani haina phongdokre loinena result asida thabak tobagi chahida matam helaba singi damak tonganba policy ama yatkadabani haina su JSC gi convener na phongdokre Coordinating Committee on Manipur Integrity Kokomina Prime Minister da Kuki MLA Tarana Pisin Kiba Memorandum ki warol na AR na nakal amakha ki thabak tawi haiba takle haina phongdorakre Committee asigi media coordinator 𝗍𝐸𝐬 𝐶𝐸𝐸 kumana thadrokpa cherol amana hai ngasi faba warishin leitana thatara manga henjilaklaba irang asi haurakpada state lengana security ki ahoba leikibana laksinba ngam haukhidabani haina phongdoki center dagi thara kiba tongan tongan ba force kaya paramilitary force yauna thokliba irang asi laksinaba haukiba thatara manga asida Kanna honabagi mami takidrabasu Assam Rifles natana lakliba Central Force singda miyamna thawaina pena kidaba leikide adubu lamdam asidasu matam sangna leraklaba AR gi tongan tongan ba battalion kayagi officers singna thokliba irang asida Nungi agenda ama leibugum community anigi marakta khenaba thabak tawkiba kaya haukiba thatara manga asida miyamna uba fangki hari Kokomina atai Central Armed Police Force singda maral sikiba leite adubu community kharada tongsinduna makoigi aronba agenda kaya mai paknaba hodei haina miyamna hainaba leiringai charakta kuki NP ITLF kotu yauna tongan tongan ba cherol kaya thadokjuna AR bu sogotpa cherol kaya thoklakkiba amadi kuki MLA taranasu Prime Minister da pisan kiba memorandum da AR lauthok pidanaba waral yauriba asina AR na 𝗔𝗡𝐾𝐯 narco terrorist sogatli haibasi mayek sengna takle amadi irang asi hena pauthok sauthok halli haiba asi hena mayek senghalle haina cherol asina makhatari Paumida khut thakiba thawangbu nupi samaj dami chingmi amadi iraipak ina chanura
loina silolgi maikedi yaningdaba phongdorakli ngasi lamfelda leiba nupi samaj ki office ta pangthokpa paugi mifam amada nupi samaj ki advisor 𝐾𝐢𝐯𝐸 na hai August ki tang amada akampata leiba relief camp ki miyoi singna makhoibu masagi mayumda hanjil hlu haiba demand da assembly chatharingai charakta santigi khongjang sangsinbada police ki maikedi utkhiba thawong adu laibak thibani amadi paumida khut thabana chingba chatharakliba asi pangdabagi thawong ni haikre thokliba irang asida lanjina duna nungsuk nungjanana leiriba relief camp ki inmates singbu tear gas nomai kapsinba miyamda e pau sandokpada mangzil thaduna mathau toriba paumida khut thaba hebasi lebak masa tadaba thawong ni haki makna makha taraduna athuba matamda lengana relief camp ta leiriba miyoi sing karamba matamda masagi mayumda hanjin hangadagi haiba khanghallu haina mari lenaba singi pukning jingsinki Akampat ki thawdokta paumida khut thabada chenaba police SI ki mathakta suspension order thokre haukiba August ki tarik amada akampat ki relief camp ta changjafam lauduna leiriba lanjin narakpa singna masa masa ki yumda hanjil hanbiyo haina chief minister banglo tamna chatnana ba honarakpa rally da security force singa muknarakpadagi Mafam aduda pauloba lakpa paumi amada yamna nungaitaba maongda khut tharakpa amadi masaga loinarakba mobile phone camera na chingbasu thugai rakhibaga loinina kian khangal lakhibada chenaba SI adu ngarang superintendent of police Imphal East district porampa na thokiba order gi matung ina SI SS nickel suspension order thokre SS nickel gi thawong adu yamna fazadaba amadi Manipur police department kumba yamna discipline leiraba force asi miyam da mayek Makna uhan bani hari aduna maram oiraga Assam Police Manual Part 3 ki rule number 66 ki matung ina makhataba order fangriba fawba suspension da leigani hari cherol aduna makhata na hai suspension ki matamda CDO Imphal East ki SISS nickel ki headquarter reserve line porampata oigani loinina superintendent of police Imphal East district ke mega central ge ayaba yaudana mak headquarter dagi thokpa yaroi haina supali niyam gi matung ina suspension gi matamda tangai fadaba posak kharagiri ayaba piri haina supali Paurabi Laningthau Puthiba community hall da khangatlaba beneficiaries singda Abak card PMJAY card amadi Ishram card sing yanthokre ngasigi thoram aduda Modu and Sana Hanbi Memorial Trust Paurabi na senduna pangthokibani hari chairperson Waiton Gram Panchayat 𝗠𝗔𝗡𝗪𝐸 Kalachan member Paurabi Part 1 Yambem Nawi vice president PYNK Paurabi Wahingbam Hemanta secretary Paurabi Lamzing Nupi Maruf Irom Inauna Maru Eba Mitungnan Sing Oina Sarugyaki trust ki secretary Wahingbam Janmenjoy Mitay na hai lengak na matam gi Haudokliba scheme sing asi ningtina khangbaga lonina madugi kanaba launaba honasi hainam hakna phongdoki ngasigi thoram adu Modu and Sana Hanbi Memorial Trust Paurabi na senduna pangthoki bani hari Kotuna Assam Rafas Lokthokpa Yaroi Atopa Central Force na Manipur da Thokliba Kangluf ki irang asida neutral oiba ngamloi haina phongdokre wafam asingarang kangpopi gi gamgi faida pangthokpa taramanga suba remembrance day gi thoramda Kotu gi media cell gi coordinator Angel Lun Kipgen na phongdokibani thoram aduga mari lenna lunna makha taraduna pangthokliba thoram asi haukiba tha taramanga asida 𝐶𝐢𝐯𝐸 furup singda hosik lengak pariba and biren gi miot minei asi khangduna Lakibagi ningsing thoramni asigumba tanja asida central gi lengak asida thongna hapagum union home minister na kokomi amadi irang asigi thobu oiriba and birena haibo wafam taduna state asidagi Assam Rifles loktopagi thabak asi karigi tawribano haiba wahang hangkre Assam Rifles loktokiba haibasi irang asi makha sangthana loiba nairoi daba barton ama thabaga manare 𝐶𝐢𝐯 furupna araiba pambai season naduna Assam Rifles lokthokpagi khongthang asi tok namba honagani iragi matamda Assam Rifles khaktana michang mikhai naidana 𝐶𝐢𝐯 gi miyambu Imphal dagi safaba mafamda purakibani loinena meitei singsu chingdagi makhogi Imphal da pukhibani masina Assam Rifles ki michang mikhai naidabagi khudam ni haiki Union Home Minister gi wakhalda Assam Rifles lokthokpagi khongthang asi hek hongdrifawba 𝐶𝐢𝐯 furupna mayok nakhigani haina phongdokre day, and the significance stems from the idea that the 𝐶𝐢𝐯 community
for the past 15 months have been enduring atrocity under the current incumbent Chief Minister N. Biren Singh. Now what baffles the 𝐋𝐢𝐯𝐶 community is, at this critical juncture, why is the Home Minister, why is the government of India heeding to a person who has desecrated the system of governance in the state of Manipur? Don't remove assault rifle! Don't remove assault rifle! Don't remove assault rifle! Don't remove assault rifle! We demand civil administration! We demand! We want assault rifle! We want assault rifle! We want assault rifle! We want assault rifle! Administration! We demand separate administration! We demand separate administration! We demand separate administration! We want assault rifle! We want assault rifle! We want assault rifle! We want assault. Wheelchair Basketball Association ki General Secretary na Right to Person with Disabled Act 2016 mapung fana chatna halu haina phongdokre ngasi Imphal East ki manung chanda leiba Nahabam Basketball Ground the Paumi Singh Unaba Amada Wheelchair Basketball Association ki General Secretary MD Yunus Khan Hai Disabled Basketball Players Singasi National Amadi International ki Tournament Singda Saruk Yanabagi Damak kana practice story Adubu Nungzu Thamatam Oibana practice topam gi awaba mayuk nari Maram Asana Assembly Mifam Chathari ngai cherak asida MLA Singna Amatta Oibu Waref Lobiduna Disabled Singi Fangfam Thokpa Hak Sing Fangan Biyu Haina Makataki disable sport players in a secure material the Manipur top state kina adi no may kangana disable machine la pairam the Manipur disable machine no sport players walakba adubu akoina ngasi mafam machi dekoina press conference tawri maramate kesu lete maramdi rem the machine lai biri by MLA khudimangna mai kendra ku disable adu laram gani adu taragadi disable gin hai matamda hai pairiba minister pairiba department adu khatangi wakhan khanbi go tawbi no haju famliba ko assembly mifam masida ko disable singi oiba special ko khana naina biu maram di right to person with disability 2016 gi section 30 clause 1 2 3 che disable singi da mutta game sport ki maram da asuko de phajani ibire maram aduna ikoi no je basketball macha na chi ko indoor stadium sana gadam ni adu indoor stadium da practice tawju no do phangdri ikoi no sana chi ko nation ku idre international chakra ku idre adu mafam masi da practice tawju no tara chu lepa anu cha charo sana mangam da asuko madi problem bere jara gadi hari right to person with disability 2016 achi mapung phana naina biduna koi khanna biraga koi handa ki assembly sida special disabled singi sport game sport ki maram da khanna biu amaso koi ki maram da kai thok jaba happy jaba kani leiba ge du naina biraga right to person with disability 2016 achi mapung phana implement to biu ga punna ki MLA khudimakta adi mai tonga to am thok punna tre MLA khudimang na samaran amato na post lo minaraga disabled gi mi yeng chok thandi da pun tawde City Club Hierarchy Anoba Thopuba Singh Wasak Lobagi Thoram Pangthokre Thoram Masida Chief Guest Oina M Razamani Singh Hairok Jila Parisad President Oina and Ibom Cha Singh President City Club Hairok Guest of Honor da TH Premjit Singh Pradhan Hairok Part 2 Jila Parisad K Nitaranjan Singh OC CDO Thobal and Robert Singh OC Hairok Police Station and Ibom Cha Devi Member Ward Number 2 W Jivan Singh President Amadi Hairok Apunba Club na Saruk Yaduna City Club Ground da Pangthokre Loina Nauna City Club Hierarchy Oina President da T Roman Mayday Secretary da M Kendu Mayday Cashier KS Damen Mayday Asina Jingba Ade Executive Member Singh Sup Khanke Challengers Youth of Kundrapam ACG President James Lesang Temna Mapan Suba Amadi Kunitoy Suba AR Loktokiba Apenba Fongdora Kre Ngasi Manipur Press Club ki Kogru Hall the Pangthupa Paumi Singa Unaba Amada James Nahai Manipur dagi Mapan Suba Amadi Kunitoy Suba Assam Rifles Loktorok Pa Asimak Tangdu Leitaba Hanjilakna Bagi Hanba Khongthang ni Kuki gi Michang Sang liba AR gi Atopa Battalion Singsu Athubada Lokthokpiyu Yetkai Thingai ba Pirakpa Singi Mayokta Amata Oina Leminasi Haina Fongdorakli State Asida Thok liba Jai Helaba Irang Asi Haurakpadagi AR na Kuki gi Michangda Tongsinduna Leire Habasi Bipum Khudingmakna Khangnaraba Wafamni Maram Asina Manipurdagi AR Lokthokpa Haurakpa Haibasina Tangdu Leitaba Hanjilakna Bagi Hanba Khongthang ni Haki Manipurgi Chingkhong Singya da Leiriba Miyamna Masa Masagi Mafanda Hanjinba Yarabasu
ngamdana lerakliba asi AR da thajaba manglakpa asina chu achauba maram amani atopa security force na mahut sena bagi damak AR lauthorakpa haibasina tangdu leitadana leiriba state asigi fibam asi safarakna bagi ahanba khongthang ni hain lawi loina center amadi state legakna mapan amadi kunitoi suba AR khaktan natana kuki gi michang sangliba AR gi atopa battalion singsu athubada manipur dagi lautok piu Masidana kugi militant singi chatnariba su asi athubada lautok piu lamda masigi yalhomi singe mayokta lana propaganda sandorakpa sing punna thengna minasi yetkai thingarba pirakpa singi mayokta amatta oina leminaba afaba thabak thorom sing dai khoi thagat si haiba wafam su thamki Jangan asunda thaki bani thara hoga asiku wala asala person asi head bani ko gula asala padati business person china kuki micham sani hadana kuki bias lagi ta ko ni hadana lambi sorok ta mati magi le kai da sang ya dana mun sang han lambi kya thuna lakpa adu gumna ba apani central force ba ka adu ko asba ta ni iro dana matungina Uji aku di pok di belang asi apa pemakai ke Malaysia tapi apa di mau melapa dengan sama kalau mandi untuk sama konsumen lagi doktor begitu menurut order pok kita mau dicat bahu masina menurut jadi tanggung kita dan lagi ba film masih dah kerja kerja siapa pun ya bagi kami tidak harus ceknya. Environmental activist Manikanta Mutumna Minister Amadi Minister Singh da Pisin Kiba Memorandum 𝐍𝐶𝐶𝐷𝐿 na Sawatkrei How Kiba Julai Tara Mari Dagi Hauraga Tampaki Chief Minister Yauna MLA Limfuda Environment ka Mari Lenaba Point Ani Yawa Memorandum Ama Assembly da Khananaba Amadi Act Ama Oina Pass Tobiyo Haina Memorandum Pisin Kiba si Manipur da Leriba Nature da Amadi Wildlife da Best Toba Organization Club Kayagi Apunba Joint Body Ama Oriba Joint Coordination Committee on Wildlife and Biodiversity Manipurna Sawatli Haina 𝐍𝐶𝐶𝐷𝐿 na Fogdorakre Masina Tinjang Kaizang Daba Manipur Ama Oihanbada Chawna Mating Pangadauri Point Ani Yawa Memorandum Adudi Manipur da U Hingkhanabagi Certificate Ama Yaudaba Taragadi Lengaki Thabak Tawbada Athingba Thamba Amadi Government na Piba Khudong Chaba Amata Fanghandaba Ani subada school college singda u thabagi hainabi thamlaga mahairoi singda grace mark piba haina yauri environmental activist Manikanta Mutunna pukhalakliba point ani yawa memorandum ase mipum khudingi apambani masibu hauzik tawriba assembly asidasu khanabiduna haugalakliba amadi tunggi generation kayada lengdana leihona ba honorable chief minister amadi marilenaba singda 𝐍𝐶𝐶𝐷𝐿 gi convener Ramesh Ningthauzamna appeal tawkre DIPR Sahitya Academy Amadi di Laikolga Punna Sinduna Kananinabagi Kananinabagi Thoram Ama Pangthokre Ngasi Pangthokiba Thoramgi Wakalondi Nupi Laktagi AEB Singbu Matau Karamna Mapangal Hapkadagi Haibasini Nijaipa Chutekta Leiba DIPR gi Auditorium Hall da Pangthokpa Kananinabagi Thoram Aduda Laikolgi President KSS Subadani Manipur Advisory Board ki Convener Rajen Toizamba Nahakpam Aruna Former Dean Schools of Humanities Manipur University na Chingbana Maru Oiba Muesing Oina Saruyaki Lorina Moderator Oikibi Nahakpam Aruna na Pangthokliba Thoramgi Maru Oiba Kaya Paudambaga Lorina Matamgi Awanbana Manipur da Nupi Oibi AEB Kayagi Ahongba Khenaba Kayagi Maramda Wafam Kaya Fongdoki The Armor of Manipur Organization organized Tauduna Saina Institute of Medical Science Kakusam Naraga Nomagi Oiba Free Medical Camp Ama Kaksing District Manung Chanalaiba Sero Awang Lekai Ido Ahum gi Sanglenda ngasi pangthokre hariba Free Health Camp asi megitang ahum dagi leptana chatharakpa irang asina mayum makai thadokuna lanjina duna mafamda Jangzafam Lauduna Amadi Relief Camp da Ladiba Iraija Singna Ana Ayek Awa Ana Kaya Mayuk Nariba Asigi Khanduna AMO na Saina Institute of Medical Science Kapuna Medical Camp Asi Pangthokibani Haina AMO gi Vice President and Rita Devina Fongdorakli Ngasigi Laeng Kiba Anaba Singdi BP Leiba Mitki Anaba Arum Laihau Tauba
khwang naba apikpa angang singi tongan ba ana ayek blood test sugar test BP check tauba ECG urine test atai ana laing chathaki SIMS ki doctor amadi nurse pharmaceutical loinina paramedical staff nimbu mangana hariba medical camp asida achoba thodang su loki haina phongdoki medical camp asida punna mioi chahum humfudra manga thoraktuna anala engki makha tana su tongan ba mafam singda chatuna hariba free health camp asi pangtoki gani hari loina free health camp asi pangtok na ba honabada hidak langtaki achoba mating pibirakhiba tongan ba government ki amadi private ki members singbu armor of Manipur organization na thagat pa su phongdoki kanagumba singna free health camp asibu tawhaningba leibirabadi AMO da contact torakna basu miyam da khangalakli Armor of Manipur organization na disayda institute ka kushan na sila da awa abada sahip laba disayda institute ka kushan na sila da awa abada sahip laba panganiba siguro kan harali abo asun na makom yensin makamda angkut yang ada wakil lagi yang dari awal ada ketika itu saya sebelum selesai masih mereka ada isu yang akan berlaku kadang saya matung besar persagi semua ada buat kamu sih. Nomaising khudingi chathaduna lakpa uchar thabagi thorang ngasisu 6 tree plantation program MPDC firing range approach road Waiton awang lekai da punna hingminna bag marufna pangthokre u thabagi thoram da Professor PH Ranjit Sharma Director Extension Education 𝐶𝐤𝐯𝐬 ki staff Tripura Tourism RFO Nomaiching range ki staff W Subhash Singh Nodal Officer and FSM Agriculture Department Manipur ki staff TH Richard Ranjan Joint Editor ISTV Imphal P Surbala Devi former Pradhan Waiton Gram Panchayat Amadi John Elangbam renowned singer amasung punna hingminaba maruf Waiton gi members single lonina uchar kayamarum thaminaki thakraba pambi sing adubu punna hingminaba maruf Waiton na marang kaina masafana mapung fana hinghanaba honabagada thodang lokhigani amadi ireicha khudingmak su saruk yabinaba amadi mateng pangbinaba wafam thamkre Safu Tappa earthquake mayung nakre Manipur ki kamsong da 𝗠𝗔𝗡𝗜𝗥 ginumidang pung 3:50 taba matamda earthquake tauki haina National Center for Seismology na phongdokre hariba earthquake adu latitude 25.00 north longitude 94.57 east aduga 84 km smoke earthquake adu tauki haina NCS ki X account phongdoki hiramasigi matang da North East Window TV na phangba source da hauzik maki oina yamna kanba earthquake oikidaba maramna lamdam atuda awa ana amang ata thokibagi pau leitri Lamlai AC ki MLA Khomantabam Ibom Chana Luchingduna Uchar Thakre ngasi AC asigi manung chanba Yorabung Uyan Mapan amasung Langtrei Pokpi Lekai gi mafam singda Uchar Sing Thakibani Forest Department ki matinga lorina Yorabung Village Development Committee Mairapabi amasung club ki thaumi singna punna khutsamna duna pangthokiba thoram aduda MLA na Luchingduna Uchar chahumlom thaki hari Manipur Club Manipur na Nongmaitem Priyo Huru na leikidabada awaba phongdokre Manipur Club ki Secretary G Boni Sarmana Thadorakiba Cherol amada leikidaba Huru asi club asigi thodang chawna puramba misakni mak Manipuri film ki lamda ngamliba makai honaduna chawna thodang purambata natana haurakliba sanaroi kayabo lamjing kiba mioi amasuni haki magna leikidaba asi khwaidigi achoba mangjabani amadi leikidabagi imung manungna nang hauriba awabada saruk yari hainasu phongdorakli Arabada maraba pau amuhana pizari Tongan ba apipa furup singilu chingba singa chief minister and Birenga unaduna wari sakre Irang asige horofam thizin-bada khurungak liba sing farada kanaroi India lenga ki makok thongba political leaders singbagi hauraga thizin-da matang tai haina amuko gi president PH Nandoluwa ka phongdokre
Bangladesh के अनौब इरांग द मियोय मरिफुनी थोय हाथ्रे प्राइम मिनिस्टर शेख हसीना रिजाइन तौगदबनी हाइना डिमांड तौख्रे North East Windona Sandok Sari Benumidang Pau Matang Sidaloizari, Ming Tabri Singbu Amuka Hanna Chan Mabamna Krumjari.